Surjakantana Dr. Singh adubu thindokriba matamduda Sanatamfana tapna Madhubu kaurei. Sanana Tachao Madhu tholaklaga Kidore bema. Sanana ai babaga unaba yagadra. Madhuna kaidaw yadani ai tung ilo. Sanana karisu tahoudrabra. Madhuna Tachao kumbham khangdre bema ichalna changlaga yengro lao. Thongsinda Manisnaga thengnari. Manisna sanabu ubada mamit kuptaba makai yengse. Ing chiklaba saktamdu yengbada wakal santi phangbagum tawi. Sanana ima bababu Manisnana oo ibema lao changlao sida. Sanatapha tapna changlai. Matamduda Surjamani di kamdauri. Magi mamiti pangli adubu madu chumdringni. Managda kanana kari tauri kanala ai ma amata khangde. Sanatamfa changlakpadu ma bhab oirudre. Magi mamita Helena gi saktam murti makhoina sanahauba wari ma kanbi nupi machadugi sajat lichat. Surjakantana mapok kumwongi thoramda ngangkiba wahai laikhidraba thoibagi mafamda rajena insinduna mahakna haikhiba khon ngangkiba wangang. Manisnana kyarak athingba pibada mana takidaba rajena paisata piyu haiduna ta leibada mana marupni khalaga tawkhiba mayam. Angang oiringaidagi punsigi sandya yausilakla phawbasida mahakna kayada nungsina Rajena haibada yaduna lakhiba pumnamak asi magi mamangda lila drama amagum amagi mathangda ama tholoktuna leire. Sanatamfa tapna changsinduna kaurei. Baba Surjamani khumde Manisna chalon ba chatkre Madhusu inakre. Sanatamfa amukasu kaurei. Baba khumlaktrabada Sanatamfana khangle madudi karigumba thodo ama maraksida thokre. Surjamani wakhalamada tauduna leire. Kari or bazano ngahak wakal khalaga mahakna amuka Surjamani gi makhong paiduna nomlaga kaurei. Baba Surjamani taha bhab lakpagum khanging lai. Adubu Sanatamfada munni yenglaga Surjamani lepa leitana mamittagi mapi sintharakle. U macha ama tubadi mathantani adubu pamil ujau ama tubadi manakta leiba apipa pambi kaya masa marengna konsili haibago ujaugi masak oiba ahal asina punsida tawthokta mawongda Mamitagi mapi leptana tarakpada Sanatamfa tafong khangdana gyan min mangle mahak chap leptuna leire. Fana kuina leiruraga amukasu kaurei. Baba Surjamanina khuyada leiriba chair duda ingit tawduna hari. Nupi macha phamo. Sana tapna phamthai. Surjamani makha tarai. Nang lakpa yamna phare. Ipana nangonda singdokningba afam khara leirambani. Sanatamfa chingnaba phawi adubu tappa khonjelda kari wano takpiyu baba. Surjamanina nahak amasung nahaki laikhidraba kakagi mafamda ipana yam lanba mat laikhreni nupi macha. Ngasi nangi kakani hingduna sangsarasida leiramlabadi ipana wafamsi ichilsina mafamda haijarabadi yamna pelamgani. Sana mamittagi mapi taba horei lepa leitre. Surjamanina sanabu munna yenglaga baton phangduna ichagi thodoktuda lakhiba nahak amasung Nahaki layo kraba kakabu ipana miyoibagi wangang ngangkidrene. Surjamani kapi nakhoigi nafamda tamthiba wahaiga konana ikaiba pikibadu ipa lan khrabani nupi macha. Nahaki kaka laikhidrabana ngasi nahakna nahaki kakagi mahut sinduna ipaba amukta ngakpiyu. Si hairaga Surjamani kaptuna laikhre. Sanatamfasu kapi adubu karigumba thodo ama thokle haba mahak khangle. Karigino haina hangningi adubu hangba ngamdre. Ahal asigi sathina ningba kairaba maichakna kahatlaba saktamdu mana ure. Karishu haiba ngamdraduna mapi teithoklaga tapna khumlai. Baba miyoibabu soidaba ngamba kana leibage. Ahal oraba bababu ngakpiba amasu ngakpidaba haibasi nachagi itigi pana chade. Nachagidi babana nachabu lahandi khanglaktuna ngakpiriba adu khaktani nachana pamjariba. Apangmi nachana wakhal thenbadagi sauduna tawkhiba thabaksing adubu apangmi angangni khanduna babana ngakpiyu. Adubu Sanatamfagi mabukningda magi kakabu kauduna kapchaba horei. Kaka taraba natra naha uraba natra babana kakabu lahandi khanglakle. Babana kakada lahale haijare. Kakada ngakpiyu haiduna kaplare. Kakada nachada tattana haibiramba achumbana pumnamaktagi magun lei haibadu ngasisu amuk hanna chumle. Ngasi kakana taibang pansida aikhoigi irakta leiramlabadi kakana ngasi gi numit asida kayada haraujaramgadaba kakagi thamoina kayada penjagadaba
ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯃꯤꯠꯇ ꯃꯗꯨ ꯎ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯂꯦꯟꯗꯒꯤ ꯀꯀꯥꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯂꯝꯒꯅꯤ ꯈꯜꯂꯒ ꯑꯄꯪꯕꯤ ꯅꯆꯥꯅꯁꯨ ꯄꯦꯟꯊꯣꯛꯆꯔꯒꯦ ꯉꯁꯤꯁꯨ ꯅꯆꯥꯅ ꯀꯀꯥꯕꯨ ꯀꯥꯎꯕ ꯂꯩꯖꯗ꯭ꯔꯤ ꯑꯄꯪꯕꯤ ꯅꯆꯥꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯟꯅꯕꯤꯌꯨ ꯇꯟꯖꯥꯗꯨꯗ ꯃꯅꯤꯁꯅꯥꯒ ꯃꯙꯨꯒ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯑꯅꯤꯃꯛ ꯃꯥꯒꯤ ꯃꯄꯤ ꯁꯠ ꯇꯩꯊꯣꯛꯅꯩ ꯃꯅꯤꯁꯅꯥꯅ ꯀꯔꯤꯅꯣ ꯈꯜꯂꯤ ꯁꯨꯔꯖꯃꯅꯤꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯤ ꯃꯅꯤꯁꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯁꯅꯥꯇꯝꯐꯥꯒ ꯀꯞꯃꯤꯟꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯣꯟ ꯈꯜꯂꯤ ꯃꯙꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯙꯨꯅ ꯃꯌꯥꯝ ꯆꯥ ꯄꯥꯏꯁꯤꯁꯦ ꯏꯕꯦꯝꯃ ꯇꯥꯆꯧꯅ ꯂꯣꯟꯕ ꯆꯥ ꯊꯛꯁꯤ ꯍꯥꯎꯈ꯭ꯔꯕꯖꯥꯠꯅꯤ ꯅꯪꯗꯤ ꯑꯃꯨꯛꯇ ꯊꯛꯂꯝꯈꯤꯔꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯃꯙꯨꯒꯤ ꯆꯥ ꯍꯥꯏꯅꯔꯤꯕꯅꯤ ꯁꯅꯥꯅ ꯑꯍꯣꯏ ꯇꯥꯆꯧ ꯁꯨꯔꯖꯀꯥꯟꯇꯁꯨ ꯆꯪꯂꯛꯏ ꯃꯌꯥꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯁꯅꯥꯅ ꯑꯗꯨꯗꯤ ꯕꯕꯥ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯃꯅꯤꯁꯅꯥꯅ ꯏꯕꯦꯝꯃ ꯍꯜꯂꯒꯦ ꯍꯥꯏꯔꯤꯔꯥ ꯁꯨꯔꯖꯃꯅꯤꯅ ꯅꯕꯨꯡꯒ ꯄꯨꯟꯅ ꯆꯠꯀꯗꯕ꯭ꯔꯥ ꯅꯨꯄꯤ ꯃꯆꯥ ꯁꯅꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯃꯙꯨꯅ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯅꯪ ꯏꯕꯨꯡꯉꯣ ꯃꯆꯥ ꯊꯤꯜꯍꯜꯂꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯑꯒꯦ ꯃꯙꯨ ꯁꯨꯔꯖꯀꯥꯟꯇꯗ ꯃꯤꯆꯤ ꯈꯠꯆꯜꯂꯤ ꯁꯨꯔꯖꯀꯥꯟꯇ ꯅꯣꯛꯐꯦꯠ ꯇꯧꯏ ꯁꯅꯥꯅ ꯍꯣꯏ ꯐꯔꯦ ꯇꯥꯆꯧ ꯑꯗꯨꯗꯤ ꯃꯌꯥꯝꯗꯨ ꯂꯩꯍꯧꯔꯦ ꯁꯨꯔꯖꯀꯥꯟꯇ ꯁꯅꯥꯇꯝꯐꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯅ ꯁꯨꯔꯖꯀꯥꯟꯇꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯀꯞꯂꯨꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯦꯗꯥꯝ ꯁꯅꯥꯇꯝꯐꯥ ꯉꯛꯈ꯭ꯔꯦ ꯀꯔꯝꯅ ꯃꯥꯅ ꯈꯪꯂꯤꯕꯅꯣ ꯈꯜꯂꯛꯏ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯕꯕꯥꯅ ꯅꯍꯥꯟꯃꯨꯛ ꯀꯀꯥꯒ ꯑꯩꯒꯗ ꯆꯩꯈꯤꯕꯗꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯔꯛꯏ ꯇꯥꯃꯣ ꯁꯨꯔꯖꯀꯥꯟꯇ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯕꯕꯥꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯁꯅꯥꯅ ꯇꯥꯃꯣ ꯁꯨꯔꯖꯀꯥꯟꯇꯅ ꯁꯅꯥꯅ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯁꯨꯔꯖꯀꯥꯟꯇꯅ ꯍꯥꯏꯌꯣ ꯁꯅꯥꯅ ꯕꯕꯥꯒꯤꯁꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯒꯤ ꯇꯧꯕ ꯃꯥꯜꯂꯦ ꯀꯔꯤ ꯃꯔꯝꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯗꯨꯅ ꯇꯥꯃꯣꯒ ꯏꯃꯥꯒꯅ ꯕꯕꯥꯕꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯅꯕ ꯇꯧꯕꯤꯌꯨ ꯁꯨꯔꯖꯀꯥꯟꯇ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ ꯁꯅꯥꯅ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯇꯥꯕꯤꯌꯨ ꯂꯨꯍꯣꯡꯕꯒꯤ ꯃꯔꯝꯗ ꯇꯥꯃꯣꯒ ꯏꯃꯥꯒꯅ ꯕꯕꯥꯗ ꯇꯠꯇꯅ ꯃꯔꯩ ꯇꯧꯕꯁꯤ ꯂꯦꯞꯄꯤꯌꯨ ꯁꯨꯔꯖꯀꯥꯟꯇꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯃꯦꯗꯥꯝ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯅꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯇꯥꯃꯣꯗꯤ ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯖꯩ ꯑꯃꯣꯠꯄ ꯑꯃꯠꯇ ꯌꯥꯎꯗꯕꯅꯤ ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯑꯋꯥꯕ ꯎꯕꯤꯌꯨ ꯃꯇꯤꯛ ꯂꯩꯕ ꯕꯕꯥꯅꯤ ꯃꯥꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯔꯝ ꯂꯣꯏꯅ ꯂꯩꯔꯝꯒꯅꯤ ꯕꯕꯥꯅ ꯐꯩ ꯈꯟꯕꯗꯨ ꯇꯧꯖꯁꯅꯨ ꯁꯨꯔꯖꯀꯥꯟꯇ ꯃꯈꯥ ꯇꯥꯗꯦ ꯃꯀꯣꯏ ꯄꯥꯛꯂꯣꯝꯗ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯂꯒ ꯈꯥꯝꯃꯤ ꯁꯅꯥꯇꯝꯐꯥ ꯃꯥꯒꯤ ꯃꯇꯨꯡ ꯑꯗꯨꯝ ꯏꯅꯩ ꯋꯥꯗꯤ ꯉꯥꯡꯗꯦ ꯄꯥꯔꯛ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯐꯝꯂꯕ ꯃꯇꯨꯡ ꯁꯨꯔꯖꯀꯥꯟꯇꯅ ꯍꯥꯏꯕꯗꯤ ꯕꯕꯥꯅ ꯍꯦꯂꯦꯅꯥꯒ ꯑꯩꯒ ꯂꯨꯍꯣꯡꯂꯣ ꯍꯥꯏꯕꯁꯤ ꯑꯩ ꯌꯥꯔꯣꯁꯤꯔꯥ ꯁꯅꯥꯅ ꯇꯥꯃꯣ ꯃꯌꯥꯝꯅ ꯑꯁꯨꯛ ꯁꯥꯎꯅꯔꯐꯥꯎ ꯕꯕꯥꯅ ꯅꯝꯗꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯤꯕ ꯑꯁꯤ ꯕꯕꯥꯅ ꯆꯤꯟ ꯄꯨꯊꯈꯤꯕ ꯑꯗꯨꯅꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯨꯔꯖꯀꯥꯟꯇ ꯁꯅꯥꯒꯤ ꯅꯥꯀꯟꯗ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯍꯤꯞꯊꯈ꯭ꯔꯦ ꯁꯅꯥꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯃꯈꯥꯗꯤ ꯁꯅꯥꯅ ꯑꯗꯨꯅ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯕꯕꯥꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯇꯣꯛꯂꯨꯔꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯁꯨꯔꯖꯀꯥꯟꯇꯅ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯣꯁꯤꯔꯥ ꯃꯦꯗꯥꯝꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯁꯅꯥꯅ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯇꯥꯃꯣꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯗ ꯑꯩꯒꯤ ꯀꯃꯦꯟ ꯂꯩꯇꯦ ꯉꯁꯥꯏꯗꯩ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯁꯨꯔꯖꯀꯥꯟꯇ ꯁꯥꯎꯔꯛꯂꯦ ꯁꯨꯔꯖꯀꯥꯟꯇꯅ ꯃꯦꯗꯥꯝꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯄꯥꯝꯃꯛꯂꯕꯣ ꯁꯅꯥꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯋꯥ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯇꯥꯃꯣꯅ ꯃꯔꯛ ꯊꯠꯇꯅ ꯉꯥꯡꯕꯤꯕ ꯅꯠꯇ꯭ꯔꯣ ꯁꯅꯥꯇꯝꯐꯥ ꯁꯥꯎꯗꯨꯅ ꯐꯦꯠ लाउना ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯇꯧꯊꯣꯛꯇꯕ ꯁꯅꯥꯒꯤ ꯊꯥꯖꯗꯕ ꯃꯇꯧꯗꯨꯗ ꯁꯨꯔꯖꯀꯥꯟꯇ ꯊꯃꯣꯏ ꯏꯊꯛ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯇꯕꯨ ꯅꯨꯡꯁꯤꯖꯕꯗ ꯉꯥꯎꯔꯕ ꯁꯨꯔꯖꯀꯥꯟꯇꯒꯤ ꯊꯃꯣꯏꯅꯤ ꯃꯥꯕꯨ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯃꯤꯄꯥꯏꯔꯤꯕ ꯃꯅꯥꯛꯇꯗ ꯂꯩꯖꯔꯒ ꯍꯔꯥꯎꯖꯔꯤꯕ ꯄꯦꯟꯖꯔꯤꯕ ꯃꯥꯒꯤ ꯑꯇꯞꯄ ꯈꯣꯟꯖꯦꯜꯇꯕꯨ ꯇꯥꯅꯤꯡꯂꯤꯕ ꯑꯣꯏꯅ ꯆꯥꯎꯕꯤ ꯃꯇꯧꯇꯕꯨ ꯌꯦꯡꯅꯤꯡꯂꯤꯕ ꯅꯨꯡꯁꯤꯕ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯕꯨꯁꯨ ꯌꯦꯡꯅꯤꯡꯂꯨꯗꯕ ꯁꯨꯔꯖꯀꯥꯟꯇꯅꯤ ꯁꯅꯥꯗ ꯅꯣꯛꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯃꯈꯥ ꯍꯥꯏꯔꯛꯑꯣ ꯁꯅꯥꯅ ꯇꯥꯃꯣ ꯍꯦꯛ ꯍꯥꯏꯔꯛꯑꯣ ꯑꯩꯗꯤ ꯇꯣꯛꯑꯦ ꯁꯨꯔꯖꯀꯥꯟꯇ ꯃꯈꯣꯜ ꯊꯣꯛꯅ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯁꯅꯥ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯉꯒ ꯁꯨꯛꯇꯣꯛꯑꯒ ꯃꯤ ꯇꯥꯅꯤꯕ ꯇꯥꯃꯣ ꯁꯨꯔꯖꯀꯥꯟꯇꯅ ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯕꯕꯣ ꯁꯅꯥꯇꯝꯐꯥ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯇꯥꯃꯣ ꯑꯃꯨꯛꯇ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯌꯨ ꯁꯨꯔꯖꯀꯥꯟꯇ ꯅꯣꯛꯂꯝꯕꯗꯒꯤ ꯂꯦꯞꯄꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯣꯏꯁꯦ ꯍꯥꯏꯔꯣ ꯁꯅꯥꯅ ꯇꯥꯃꯣ ꯕꯕꯥ ꯑꯍꯜꯅꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯑꯆꯨꯝꯕꯗ ꯄꯥꯝꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯕꯕꯥꯕꯨ ꯂꯥꯟꯅ ꯈꯟꯕ ꯌꯥꯗꯦ ꯁꯨꯔꯖꯀꯥꯟꯇꯅ ꯍꯣꯏ ꯆꯨꯝꯃꯤ
ꯑꯗꯨꯕꯨ ꯃꯗꯨ ꯍꯥꯏꯗꯨꯅꯁꯨ ꯑꯩ ꯂꯨꯍꯣꯡꯕꯁꯤꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯃꯦꯗꯥꯝ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯅꯤꯅꯤ ꯑꯍꯥꯟꯕꯗ ꯃꯦꯗꯥꯝ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯑꯩꯅ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯑꯅꯤꯁꯨꯕꯗ ꯍꯦꯂꯦꯅꯥꯕꯨ ꯑꯩꯅ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯟꯕ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯄꯨꯁꯤꯟꯒꯗꯣꯏꯅꯣ ꯑꯩ ꯄꯨꯁꯤꯟꯕ ꯉꯝꯂꯣꯏ ꯁꯅꯥꯅ ꯇꯥꯃꯣ ꯑꯍꯥꯟꯕꯒꯤꯁꯤꯗꯤ ꯃꯁꯥ ꯑꯣꯏꯅ ꯅꯥꯀꯟꯗ ꯊꯝꯂꯒ ꯕꯕꯥꯒꯤ ꯌꯦꯡꯂꯒ ꯑꯅꯤꯁꯨꯕꯒꯤꯁꯤ ꯈꯟꯕꯗꯅꯤ ꯑꯩꯅ ꯀꯣꯛ ꯆꯥꯛꯂꯤꯕ ꯃꯔꯝꯗꯤ ꯏꯆꯦ ꯍꯦꯂꯦꯅꯥꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈꯤꯕꯁꯤꯅꯤ ꯋꯥꯡꯃ ꯑꯁꯤ ꯃꯍꯥꯛꯅ ꯂꯥꯜꯂꯝꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯇꯨꯖꯔꯒ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯒꯅꯤ ꯃꯗꯨꯗꯤ ꯇꯥꯃꯣꯅ ꯌꯥꯅꯕ ꯆꯠꯄꯤꯌꯨ ꯍꯥꯏꯅ ꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕ ꯕꯕꯥꯅꯗꯤ ꯃꯗꯨ ꯈꯪꯖꯕ ꯅꯠꯇꯦ ꯈꯔ ꯃꯈꯩ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤꯅꯤ ꯃꯧ ꯑꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯖꯁꯅꯤ ꯈꯜꯂꯝꯒꯅꯤ ꯕꯕꯥꯅ ꯁꯅꯥ ꯃꯄꯤꯗꯨ ꯎꯗꯅꯕ ꯁꯨꯔꯖꯀꯥꯟꯇꯗꯒꯤ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯗꯕꯅꯤ ꯁꯨꯔꯖꯀꯥꯟꯇꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯜꯗꯪ ꯇꯥꯕꯗ ꯁꯅꯥꯇꯝꯐꯥ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯕꯒꯦ ꯈꯪꯕ ꯉꯝꯃꯤ ꯁꯨꯔꯖꯀꯥꯟꯇ ꯑꯃꯗꯤ ꯁꯅꯥꯇꯝꯐꯥꯅꯗꯤ ꯑꯍꯜ ꯑꯗꯨꯅ ꯍꯦꯂꯦꯅꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗꯦ ꯁꯅꯥꯇꯝꯐꯥꯅ ꯈꯟꯈꯤꯕꯗꯤ ꯁꯨꯔꯖꯃꯅꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯁꯤ ꯃꯈꯣꯏꯗ ꯂꯥꯛꯂꯒ ꯃꯣꯙꯨꯗ ꯍꯥꯏꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯇꯥꯃꯣ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯃꯔꯩ ꯃꯔꯥ ꯇꯧꯕꯒꯤ ꯑꯣꯏꯔꯕꯣꯏ ꯈꯟꯈꯤꯕꯅꯤ ꯁꯨꯔꯖꯀꯥꯟꯇꯅ ꯁꯝꯖꯤꯜꯂꯛꯏ ꯇꯣꯛꯑꯁꯤ ꯃꯦꯗꯥꯝ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯅꯥꯅ ꯃꯥꯒꯤꯗꯃꯛ ꯋꯥꯕ ꯅꯠꯇꯦ ꯇꯥꯃꯣ ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯑꯍꯜ ꯑꯣꯏꯔꯕ ꯕꯕꯥꯒꯤꯅꯤ ꯕꯕꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤꯒꯤꯅꯤ ꯁꯨꯔꯖꯀꯥꯟꯇꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯦꯗꯥꯝꯅ ꯍꯥꯏꯕꯤꯔꯣ ꯀꯔꯤ ꯇꯧꯁꯤꯒꯦ ꯁꯅꯥꯅ ꯌꯥꯕꯤꯒꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯁꯨꯔꯖꯀꯥꯟꯇꯅ ꯍꯥꯏꯌꯣ ꯁꯅꯥꯅ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯟꯅꯕ ꯂꯥꯎꯅꯕꯁꯤ ꯇꯣꯛꯄꯤꯔꯣ ꯏꯃꯥꯕꯨꯁꯨ ꯇꯥꯃꯣꯅ ꯈꯔ ꯊꯦꯝꯕꯤꯌꯨ ꯁꯨꯔꯖꯀꯥꯟꯇꯅ ꯊꯦꯝꯒꯦ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯗꯦ ꯃꯦꯗꯥꯝꯕꯨꯁꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯃꯈꯣꯏ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯕꯕꯥꯅ ꯈꯪꯗꯦ ꯁꯅꯥꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟꯗꯨ ꯑꯩꯈꯣꯏꯅ ꯕꯕꯥꯗ ꯎꯠꯄ ꯇꯥꯕꯅꯤ ꯇꯥꯃꯣ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯡꯍꯦꯟ ꯍꯦꯟꯕ ꯃꯇꯤꯛ ꯆꯥꯎꯕ ꯕꯕꯥꯅꯤ ꯇꯥꯃꯣ ꯉꯁꯥꯏꯗꯒꯤ ꯁꯅꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯁꯨꯔꯖꯀꯥꯟꯇ ꯚꯥꯞ ꯇꯥꯈ꯭ꯔꯦ ꯃꯗꯨ ꯃꯍꯥꯛꯅ ꯃꯕꯨꯛꯇ ꯆꯦꯠꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯎꯁꯤꯟꯅꯕ ꯑꯃꯨꯛ ꯍꯧꯔꯛꯏ ꯁꯨꯔꯖꯀꯥꯟꯇꯅ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯍꯥꯏꯔꯒ ꯀꯦꯁꯤꯟꯅꯩ ꯁꯅꯥ ꯈꯨꯝꯗꯦ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤ ꯁꯨꯔꯖꯀꯥꯟꯇꯅ ꯃꯤꯅ ꯍꯪꯕꯒꯁꯦ ꯈꯨꯝꯗꯦꯅꯦ ꯁꯅꯥꯅ ꯀꯩꯅꯣ ꯍꯥꯏꯕꯤꯌꯨ ꯁꯨꯔꯖꯀꯥꯟꯇꯅ ꯍꯥꯏꯔꯒꯦ ꯁꯅꯥꯅ ꯇꯣꯛꯑꯣ ꯍꯥꯏꯕꯤꯔꯛꯀꯅꯨ ꯇꯥꯃꯣ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯁꯨꯛꯇꯣꯛꯂꯒ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈꯤ ꯁꯨꯔꯖꯀꯥꯟꯇ ꯅꯣꯛꯏ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯌꯥꯒꯗ꯭ꯔꯥ ꯁꯅꯥꯇꯝꯐꯥ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯗꯕ ꯁꯥꯔꯒ ꯇꯥꯃꯣꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯉꯥꯡꯂꯛꯄ ꯋꯥ ꯑꯣꯏꯔꯗꯤ ꯑꯩꯅ ꯉꯁꯤꯐꯥꯎ ꯇꯥꯃꯣꯅ ꯍꯥꯏꯕ ꯌꯥꯗꯕ ꯌꯥꯎꯔꯛꯇ꯭ꯔꯤ ꯑꯗꯣ ꯅꯣꯔꯃꯦꯜ ꯅꯠꯇꯕꯤꯗ ꯍꯥꯏꯔꯛꯑꯗꯤ ꯈꯪꯗꯦ ꯁꯨꯔꯖꯀꯥꯟꯇꯅ ꯅꯣꯔꯃꯦꯜꯅꯦꯕ ꯁꯅꯥꯅ ꯑꯗꯨꯗꯤ ꯍꯥꯏꯕꯤꯌꯨ ꯃꯃꯤꯠꯇꯨ ꯁꯅꯥꯗ ꯐꯩꯇꯛ ꯌꯦꯡꯂꯒ ꯁꯨꯔꯖꯀꯥꯟꯇꯅ ꯑꯗꯨꯗꯤ ꯑꯩꯅ ꯄ꯭ꯔꯃꯥꯟ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯦꯗꯥꯝ ꯈꯣꯏꯗ ꯑꯣꯏꯅ ꯌꯥꯑꯣꯡ ꯏꯟꯖꯕ ꯇꯥꯔꯦ ꯁꯅꯥꯇꯝꯐꯥ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯕꯤꯍꯧꯈꯤꯗꯣꯏꯔꯥ ꯑꯩ ꯍꯟꯖꯔꯝꯂꯒꯦ ꯇꯞꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯁꯨꯔꯖꯀꯥꯟꯇꯁꯨ ꯅꯣꯛꯂꯒ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯕꯒ ꯊꯣꯡ ꯍꯥꯡꯗꯨꯅ ꯁꯅꯥꯕꯨ ꯀꯥꯍꯜꯂꯒ ꯃꯥꯁꯨ ꯀꯥꯔꯛꯏ ꯑꯗꯨꯒ ꯃꯤꯡꯁꯦꯜꯗ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯒꯥꯔꯤꯒ ꯊꯧꯗꯈꯩ ꯁꯅꯥꯇꯝꯐꯥ ꯀꯨꯏꯅ ꯊꯧꯃꯟꯗꯕꯗꯨꯗ ꯁꯨꯔꯖꯀꯥꯟꯇꯗ ꯌꯦꯡꯂꯛꯏ ꯑꯗꯒꯤ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯂꯨꯕꯗ ꯁꯨꯔꯖꯀꯥꯟꯇꯅ ꯃꯉꯣꯟꯗ ꯁꯨꯒꯠꯂꯛꯏ ꯃꯕꯨꯛꯇ ꯅꯣꯛꯅꯤꯡꯂꯕꯁꯨ ꯁꯅꯥꯇꯝꯐꯥ ꯁꯥꯎꯖꯤꯟꯅꯔꯒ ꯑꯣꯟꯊꯣꯛꯈꯤ ꯁꯨꯔꯖꯀꯥꯟꯇ ꯅꯣꯛꯂꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯦ